ꯊꯥ 12ꯒꯤ ꯃꯅꯨꯡꯗ ꯑꯥꯒꯁꯠꯀꯤ ꯊꯥ ꯍꯦꯛ ꯂꯥꯛꯂꯗꯤ ꯚꯥꯔꯠ ꯚꯥꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯥ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤ꯫ ꯃꯔꯝꯗꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯥꯔꯠ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯩꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯄꯨꯟꯁꯤ ꯀꯌꯥ ꯑꯥꯒꯁꯠꯀꯤ ꯊꯥ ꯃꯅꯨꯡꯗ ꯑꯔꯣꯏꯕ ꯌꯥꯏꯍꯤꯞ ꯇꯥꯟꯅꯈꯤ꯫ 33 ꯁꯨꯕ ꯅꯤꯡꯇꯝ ꯄꯥꯂꯟ ꯑꯖꯥꯗꯤꯒꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯣꯅꯦꯅ ꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15ꯗ ꯂꯣꯡꯃꯥꯏ ꯀꯃꯟ ꯒ꯭ꯔꯥꯎꯟ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯆꯥꯎꯅ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯈꯤꯗꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯔꯝꯗꯤ ꯀꯨꯝꯁꯤꯅ ꯆꯠꯈꯤꯕ ꯆꯍꯤ ꯀꯌꯥꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯐꯪꯁꯟ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯆꯤꯡ ꯂꯦꯝꯂꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ಶ್ರೀ ꯍꯥꯎꯂꯦꯟꯂꯟ ꯒꯨꯏꯇꯦ IASꯅ ꯖꯥꯇꯤꯒꯤ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯇꯨꯅ ꯄꯥꯏꯍꯟꯈꯤ ꯑꯃꯁꯨꯡ ꯅꯤꯡꯊꯤꯖꯔꯕ ꯃꯥꯔꯆ ꯀꯣꯟꯇꯤꯟꯖꯦꯟ 16ꯕꯨ ꯁꯂꯥꯃꯤ ꯎꯠꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯆꯍꯤ 3 ꯐꯥꯔꯕ ꯖꯤꯂꯥ ꯑꯁꯤꯗ ꯀꯨꯝꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤ ꯌꯥꯎꯕ ꯃꯥꯔꯆ ꯄꯥꯔꯠ ꯆꯠꯈꯤ꯫ ꯀꯨꯝꯁꯤꯒꯤ ꯄꯦꯔꯦꯗ ꯀꯃꯥꯟꯗꯔ ಶ್ರೀ ꯅꯝꯁꯥꯗꯥꯏ ꯄꯤꯇꯔ ꯄꯥꯃꯩ ꯑꯦꯗꯤꯁꯅꯦꯜ SP ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯣꯅꯦꯅ ꯑꯣꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯈꯟꯒꯠꯂꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯁꯨꯡ ꯂꯅꯥꯏ ꯁꯪꯁꯊꯥꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯂꯣꯏꯅꯅ ꯅꯥꯠꯀꯤ ꯖꯒꯣꯏ ꯏꯁꯩ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯉꯁꯤ ꯑꯁꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪ ꯂꯩꯈꯤꯗꯕꯒꯤ 34 ꯁꯨꯕ ꯄꯥꯂꯟ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯩꯔꯩꯕꯥꯛ ꯅꯤꯡꯕ ꯀꯌꯥꯅ ꯃꯥꯔꯇꯥꯏꯔꯁ ꯗꯦ ꯑꯊꯧꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪ ꯏꯪ ꯀꯨꯝꯖꯥ 1905ꯗ ꯅꯨꯡꯕꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯇꯝꯗꯨꯒꯤ ꯇꯃꯦꯡꯂꯣꯡ ꯖꯤꯂꯥꯒꯤ ꯍꯧꯖꯤꯛꯅ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯨꯏꯂꯨꯋꯥꯟ ꯀꯥꯝꯕꯤꯔꯣꯟꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ 23 ꯁꯨꯔꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯃꯊꯛꯇ ꯂꯥꯟ ꯍꯧꯏ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁ ꯔꯥꯖ ꯂꯣꯏꯁꯤꯜꯂꯦ ꯑꯃꯁꯨꯡ ꯅꯥꯒꯥ ꯔꯥꯖ ꯂꯥꯛꯂꯦ ꯍꯥꯏꯅ ꯁꯟꯗꯣꯛꯏ ꯍꯥꯏꯕ ꯃꯔꯥꯟꯗ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ꯫ 34 ꯁꯨꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯄꯨꯏꯂꯣꯟ ꯀꯥꯝꯕꯤꯔꯣꯟꯗ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯃꯁꯨꯡ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯈꯧꯄꯨꯝ ꯑꯦꯔꯤꯌꯥ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯈꯧꯄꯨꯝꯗꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯗꯤ ꯒꯥꯡꯃꯩꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯑꯃꯁꯨꯡ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪꯒꯤ ꯁ꯭ꯇꯦꯆꯨꯁꯨ ꯃꯍꯥꯛꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯤ ꯒꯥꯡꯃꯩꯅ ꯍꯥꯏ ꯑꯊꯨꯕꯗ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯕꯨ ꯁ꯭ꯇꯦꯠ ꯍꯣꯂꯤꯗꯦ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯥꯠꯀꯤ ꯖꯒꯣꯏ ꯏꯁꯩ ꯑꯃꯁꯨꯡ ꯖꯥꯗꯣꯅꯪꯒꯤ ꯄꯦꯔꯦꯗꯁꯨ ꯎꯠꯈꯤ꯫ ꯄꯥꯂꯟ ꯑꯁꯤ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪ ꯃꯦꯃꯣꯔꯤꯌꯦꯜ ꯀꯃꯤꯇꯤ ꯇꯃꯦꯡꯂꯣꯡꯅ ꯁꯤꯟꯗꯨꯅ CSOꯁꯤꯡ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯊꯧꯔꯝ ꯄꯥꯂꯟ ꯑꯁꯤ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪ ꯃꯦꯃꯣꯔꯤꯌꯦꯜ ꯀꯃꯤꯇꯤ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ CSOꯁꯤꯡꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯣꯀꯦꯜ MLA ಶ್ರೀ ꯖꯥꯡꯍꯦꯝꯂꯨꯡ ꯄꯥꯟꯃꯩꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯗꯨꯅ ꯖꯥꯗꯣꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯈꯤ꯫ ꯊꯧꯔꯝ ꯄꯥꯂꯟ ꯑꯁꯤ ꯖꯦꯔꯦꯡꯂꯣꯡ ꯌꯨꯅꯤꯌꯟ ꯇꯃꯦꯡꯂꯣꯡ ꯖꯣꯟꯅꯁꯨ ꯁꯤꯟꯗꯨꯅ ꯖꯥꯗꯣꯅꯪ ꯄꯥꯔꯛ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯥꯔꯇꯥꯏꯔꯁ ꯗꯦ ꯑꯁꯤ ꯖꯦꯔꯦꯡꯂꯣꯡꯅ ꯅꯝꯅ ꯇꯥꯕ ꯑꯁꯥꯝ, ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡꯒꯥꯜ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯁꯣꯔꯣꯛꯇ ꯀꯦꯟꯗꯜ ꯊꯥꯟꯅꯈꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯗꯤ ꯉꯔꯥꯡ ꯇꯃꯦꯡꯂꯣꯡ ꯖꯤꯂꯥꯒꯤ ꯕꯪꯒꯥꯏꯆꯨꯡꯄꯥꯎ ꯑꯃꯁꯨꯡ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯈꯣꯡꯁꯥꯡ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯃꯔꯛꯇ ꯁ꯭ꯄꯤꯗ ꯇ꯭ꯔꯥꯌꯜ ꯔꯟ NF ꯔꯦꯜꯋꯦꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯀꯤꯂꯣꯃꯤꯇꯔ 94 ꯁꯥꯡꯕ ꯕ꯭ꯔꯣꯗ ꯒꯦꯖ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤꯗ ꯄꯨꯡꯈꯥꯏꯃꯨꯛ ꯃꯇꯝ ꯂꯧꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯤꯂꯣꯃꯤꯇꯔ 55 ꯁꯥꯡꯕ ꯖꯤꯔꯤꯗꯒꯤ ꯈꯣꯡꯁꯥꯡ ꯐꯥꯎꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯃꯅꯨꯡꯗ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯂꯩꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯣꯅꯦꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁꯠꯀꯤ ꯇꯥꯡ 23ꯗ ꯂꯣꯡꯃꯥꯏ ꯄꯥꯔꯠ 3ꯗ ꯂꯩꯕ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ CM ꯋꯤꯗꯣ ꯄꯦꯟꯁꯟ ꯀꯥꯔꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯀꯥꯔꯗ DC ꯍꯥꯎꯂꯦꯟꯂꯟ ꯒꯨꯏꯇꯦꯅ ꯌꯦꯟꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯥꯗ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ, ꯔꯦꯛ, ꯕꯨꯛꯁ, ꯍꯨꯏꯜ ꯆꯤꯌꯔ ꯑꯃꯁꯨꯡ ꯌꯨꯇꯦꯟꯁꯤꯜꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤ꯫ ꯅꯣꯡ ꯆꯨꯕ ꯋꯥꯠꯄꯅ ꯍꯧꯖꯤꯛ ꯅꯣꯅꯦꯒꯤ ꯂꯧꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯋꯥꯠꯄꯒꯤ ꯁꯃꯁ꯭ꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯁꯔꯀꯥꯔꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫